Manipur Pradesh Congress Committee ki President su oiriba Wangkhem Assembly Constituency ki MLA Keisham Meghachandra amasung One Home Foundation Wangkhem Kendra aniga khutsamnaraga Corporate Social Responsibility CSR Initiative ki makhada Oil India Limited na support touraga Unit of Science and Educational Development UNISED amasung IIT Kanpur na ahal oiraba singda protein iron amadi vitamin na chingbagi health kit sing Hayalabuk Upper Primary School Lampakta Pangthokpa Thourama amada Yenthokpagi afaba khunayama mada laikai amasung lamdam adugi senmitlon fagathanba tanatana haksal gi fibam su fahanba mathau tai haiba pandamda pangthokhiba health kit yenthokpagi thoram aduda Wangkhem AC gi MLA K.Meghachandra na athoiba mithunglen Wangkhem Block Congress Committee gi President Haji Keramat Ali na thoram mapu aduga UNISED IIT Kanpur gi Chief Advisor Md.Altab Khan MPCC gi Spokesperson N.Bhupendra General Secretary Singh Md.Wahidur Rahaman Md.Amir Husaain MLA gi loinabi K.Robita Leima Thoubal District Committee ki Vice President Md.Firoj Wangkhem Block Mahila Mandal ki President K.Kinjarani Devi Hanagi Wangkhem Zilla Parishad ki Member W.Leimaton Devi Hanagi Charangpat Parishad ki Member W.Mema Devi Wangkhem Block Committee ki Minority ki President Md.Najir Ahamed Advisor Longjam Manihar na chingba kayana akhanaba mithunglen sing oina saruk yaki Thourama adugi athoiba mithunglen gi warol piraduna MLA Meghachandra na haikibada ahal oiraba sing amasung angang singbu masa mau fana thamnaba amasung pangal sonjalakpa matamda haksang kankhatna leihannaba ngasigi protein iron amadi vitamin na chingbagi health kit sing asi Wangkhem AC gi manung channa leiriba hayalabuki chahi humfu gi mathakta leiraba ahal nupa amasung nupi khudingmakta UNISED amasung IIT Kanpur ga khutsamnaraga yenthokpani health kit sing asi Wangkhem AC gi manungda leiriba ahal khudingmakta yenthokani loinana handaki nonglai nungsit amasung lenna asokapan nanghanduna awa ana taraba hayalabukta hana khudongchaba piduna ngasidagi yenthokpa hobani masigi su mathakta angang oiriba singi boy kolom amadi atai potlam kaya su yenthoknaba thourang taure haiki health kit sing yenthokpagi thoram adubu hayalabuki miyamna mapung fana saruk yabiba amadi UNISED amasung IIT Kanpur na chawna mateng pangbirakpagi damak pumnamakpu MLA Meghachandra na thagatpa fongdokhi ngasigi thoram aduda hayalabuk khulgi hal oiraba oirabi nupa amasung nupi punna chamaga tarnipanda lupa lishing aniromgi oiba health kit sing amamam yenthokhi anabana mi Kendra sida leiriba tai jaga singi halaman su loini yengeni aduga hayalabuk sida koina hanboina hayalabuk si masi hadaksi nonglei nungsina su sokhiba aduna adagi len na su sokhiba aduda masida hanna hodokjabani angang singi su akoi hojik laaga leire class 1 dagina 5 fakta tamba angang sing khara larik tamba angang sing su school gi material bag adagi pencil kalam boy khata mayam sing so koi lem na pibagi program ai koi paikhatchari asi su athu matam da koi yenthok lagani asi